अहानबमक्तदा मणिपुरी वारी तामिनसी यूट्यूब चैनल असिदा वारी ताबिरिबसिंगबु हेमचंद्र सोइबमना तरामना उक्सबग लोइनना नोलुकना खुरुमजरी हौजिक मयाम पुन्ना अमुक वारी तामिनरसी रूम नंबर 23 हारिबु वारी असिगी अहुम सुबु सरो वारी असिबु इबिरक्पा सोशल थेम्स तोलेन सु कीरदुना मतिन जोथै लैमना मोय पाबुंग ऐ लसनागा तुम होरगे तोलेन हा अइबो हो फरे फरे तुमिना होरो तोलेन मथंत तुम लुनी खनबदा नुंगाइतना मागी कादा चखरे ममाना कांखलगा फजना थाबीरे लैमना मैसे अदुम थालसे हाइब्रो अदुम थालोइमा होय होय थालगे तुम सोमदना पुंग 13 तारे लैसना खोय का थंगनाबा युम अदुगी रूम लोइनमक मै मुथतख्रबनी अदुबु रूम अमा खक्तंगदी मै ngali दाइनाना अस याम ngoksinannuba हौजिक पुला क्या है कइनो असुक याम थेंगला खानसिदा रेमना अस लाके हाइबने ऐ साउरकनिको दाइनाना फरे फरे लाओ अदुदि ऐ ngairamage रेमना असेंब्रो दाइनाना लाओ मिकुप खरगी मतुंगदा रेमना कॉल तौसिलकलमी हेलो ऐ नुई थोंगालदा लेरे अया याम थुये रेमना थोलो दाइनाना मी उनिको अममदा लोलो रेमना इस हुजिपु कना उदोरिगे पुंग अमा हेलबने अहिंग नोंयाई पुंग अमा हेलबा अदुमक्तदा इंखलक्लिबा नुपा नुपी अनिदो उनसी हाइदुना प्रोग्राम थानरी नुपी मसादसु लाई यावी इमुंगदा तुंख्रबा ममा मपासिंग अदुबु ताखिनि हाइबगी मतागुम इमुंगी थोंग अदु तपना हांगी नुपा मसादसु मंगाई लंबी सोरक्ता मी अमता चटनद्रबा मतमसिदा नुपी असिबु उनरुनि खना लाक्लिबचे दाइना तपना थोलक्तुना गेट अदुबु हांगी माना गेट अदु हेक हांगबगा रेमना मागी खुदांगदु पाइरगा गेट अदुगी नाकलदा फचिंग सिले ngahak leiraba matung liri silamban nuksit adusu khara khazik khonglai yanglakpagum makok ngauna sitpa hore thangna bayum adudasu huina kapagi khonjel tholaktaba natte adubu makhoi anidi karisu na chungludre dainana sumaina sum leplaga leiradro remna nokpet tawraga nuksibi nangi saktamse yengbagi pen banaidre punsigi asum yengninge dainasu nokmi da tawduna lei yumdugi ngaliba maingan adusu khudakta mutkirami madudagi makhoi ani makut samnaraga yumlomda sangba hoi thadok naba yadabagi matagum makut adu set na baisinai amambada munna yenglabsu karigumba posak amatadi sengna uroi makhoi anina chatliba adugi maningda karigumba amana makhoi anigi khongthangi tantha sana inari haiba makhoi anidi khanglam nokmi tawduna chatliba anido tungda mami samigum inariba aduna nokfet tawraga yengli remna kainone dainana kedorage aigi furise pairaga chingbadona tawe e kanana adune kana oijano asi hairaga makhoi anigi matungda kana lege haiduna yengi munna yenglabusu mambaduda kana matadi ude adubu amambaduda lepliba mahakti makhoi anida munna yengli lepliba khongpham adu lengdana dainana kanano sidi remna kanano daina fondu lokthorok aga light thali hojikkidubu remna hojikki haibu kaino dainana amo lao aigi bhapno ermale changasilo asi hairaga dainana rembu imungda pusille aduga magi rungi thong adu tapna lonsille matamduda kaagi thongnaw adu hangduna leirami dainana thongnaw lonsiluge asi hairaga thongnaw adu lonsinnaba changsilli mapanda nupi amagi khonjelda yamna hongna ngangboy kaiboy tawganu makhoi animak khonjel adu tarami khonjel adu tarubuda ingak na yengnai remna kanano huskidude dainana khangdiye nangsu tahori natro tahowe rem ngaksan le remna as aichana butoroge kaino haisibo aseng bairo dainana khumbaklami remna kona amulage rem chatlage hairaga makhongdu thangba hobuga dainana ngaikhoba makutu tap pharaga khami tanjadu da thongnawdu mapandagi yamna hongna dok thilai daina khangprek khangladuna ho ima haina makholdu haifeti kalli mikup phade rumdugi thangnaba yana khaduda mi amana dangdang chianbagi makhol tarai daina su rem su kiraduna ngahak tumin leinai rem phibam kaikre kana orijano hui oirazalo dainana huina chenbabu aswaino khol thopro remna as aiki jare
yumda han bangam lor nongala ko ina halage as yaroye sono surakano ai ki jai haibane pungja khara ki matungda nongalam daini mamdi mamli pung yengbadati mari khara hele tumlam badagi daina mikap tholei pung kaya tarage haiduna yengi maga thangnabda tumliba rembu howdoi rem tabro se hogalo kedawge hogalo nongandore sanaba tawro rem hogatle dainana mang tharaga tapna thong adu hanglaga mapal da tholakle mangol da rem chaplepi dainana kedawge rem na chatlage lehorage ko mikup tuda remgi mangak samdu pairaga tungdagi mami samigum karigumba amana lakta na chingki daina pakhatpui kariboy makhol yamna hauna lawi asumna nongale laisnana hogalakpada thangnabada mi irang langbagi makhol tai magi kadagi tholakpada mama mapa amata leramdre kaidora bazano khanduna masu mapan tholai makhoi get adu hanglaga thangnabada lai thongal da leramba mi amada laisnana kaka kaidobu yawrugui nupa aduna ta ibolgi macha nupiduga nupa macha amaga punna ngasi nongalakpada makhoi gi hainau pambiduda thauri yalaga lerame laisna wadu tabda ngakpana kham thengkre aduga prap mi mayamna yomsilliba leriba mafumduda chensilai ure masu hainau pambiduda thauri yaliba anido madu hek ubaga laisna mamit lauthoklaga machinda tapna amuk horaklaba laimana isa thoibi laisna khangprek khangi laimana lao yumda chalasi laisna wakhalda jingnaba asum hengalakle mayum yobaga magi roomda changi aduga learning om gi number duda amuk call tawsile number du ngasi su chatre whatsapp ta changaga message typing tawi laisna na len nangi number se call tawbu chatte message se uradi call amta tawbirao message tu hek iba loibaga amuk loina kakthali maithong da nungai taba amagi mami ti tai amukasu typing tawi laisna na len asi khakta irami minute manga muk leiraga learning om su reply tawrei yes who is this learning om gi message ubda laisna mihun songi laisna na aine laisna ne message sin tawkre adubu minute kharati halaktre laisna amukasu thajile len wa ama leire call amta tawro natraga asatwa number ama piro learning om amukasu message adu sin tawkre adubu hoi mai hairakte laisna tawpang khangdana asum lei ngahak leiragadi learning om gi call lai second phade phone laisna na len khumdaklami kedawre habno nganwai gido amuk horuklaba male kedawrage do khudong thiba tarabati len khangchau chaurei asukoi ba matamse karisu hairaktraga ngasi adu hainaba paw phawriba nangki thamoido aina ngaktaba ngamde laisna karisu haiba ngamde lena bekto imana mai thakre laisna na ha sana maiba parina angang aduda hangu haiba singdu tumlam dai fawa ningsing lambane phanayang koina tumthanaba hotnabani adubu tumthaba sungyam yaramde kaina thangdadi isi sikai tumthakre tumthakrabada ngairi yumgi thong adu makhol yam hauna thilai mamit mamai singna phuk hogatli phamung dudagi kumtharaktuna thong adu hangi angang aduna kaka ithinbio sanana ngasi su adum lakni nang aidi kakana natradi kanamtada haifam leite fare lao tilagi sanana angang adu makhut samlaga thokpa horei mana thongal yawrakpada mangol gi dari dagi mama chawbina kahoi tarabasu tadaba saduna adum asum chatna sanana ngasidi nangi ming haini haikibdaine angang aduna kaka ai haige tawbane adu haiba yadre karigino adudi aina kakada aigi ming haibada mi amanasu soidana khangkhragani aduna ai ming haiba yadre adudi nangna thanta chalo ai lehorage asi hairaga chaplepi mamangda tawkhibagum sanana makhong adu heklepaga lambi gi nakya tahoriba uwa mayamdasu makhol thokna nungsit kanna silai sana wakhalda oza pari na hairappa singdo mana loina khanglaba jala hais them nauduna oza na hairappa singdudi ai khangdoktaba yade sanana lao phagi tawbani thillage law asi hairaga amuk makhong thangwa hawi nahan khai chatpa lambidu chungyo yoroktre sana wakhalda angakpa amma phaurai sanana abema nahan khai khoi anina lak lambido chungyo yoroktena
sina karamba lambi no aiki yum tagadaba lambi ngahan kai ka manadaba mawong ama tawre haiba sana khangle atiyada nong na musuk musuk nuna mangbagum su tawi lambi sorok tu su yamna mammi anauba ama oibaduda sanadi masada hena kiba amabu phaurakle adubu magi apambadu khangdoknaba hotnabadi leplamde sanana abema angangduna haina khumlaklami ai wa amta hangena karigino nangna ikoi yumda laklaga aibu he haudoklibase ai yumda thinbinabane aduda aina taba atopada haidana aingonda atamnana hairibasidi atopa kanasu leite sana angangdugi paukhumdu tabada matha sarami sanana ado nangna laisidi kadaidagino khangde sana wakhalda kari angangnone aina khangkadaba kanagdaba paukhum amata hekpidi onthokna singkreda wari sana sana lakpada angang adugi thongal mapai yaure mabu hek insilliba mai chakhanba maijau adugi maikai yengi ngasidi thongal da mai amata su leiramdre sana ingak ngakje wakhal ama tawduna asum sumanglomda changlai angang aduna kaka ayore changkhrage asi hairaga angang aduna magi makuttu kanthokke tawi maduda sanana naiko ngasidi aisu nakhoi imungda changhallo angang duna yaro ye kaka karigino adudi babungna khangladi ingon saugani sauroye lao ai ngangnage asi hairaga angang adubu mana makut samduna imungda pusinnabu honai kaka ai ngamloye angang adu changdana ba phanayam kanna hotna jai sanasu namdana pusalage haibgi matagu yum changphang thong adu hek hangbadagti imungdusu maina gadrang chaklaga leiramle madu ubada sana maning hanaba asum honarei adubu tungda leiriba angang aduna sanabu imungduda kanna insilai sana mai maraktuda tharo maro oli masadu maina chakle zaina du khangba ngamdraduna kanna laurei tanjaduda mama chawbina sanabu masa paiduna haudorai sana mikap khangthok tholaktuna phuk haugalle masa pumba humangna choli sanana as masidi mawong amanina kari matawna tawrisibu chawbina kaidawri bungo oja parina hangu haibdu hanglabra sanana ma asumna nongale pung taret adwaida thembung su lai thembungna sana laningamgi number haido pure sanana adudi call tawsilo thembungna hoi tawrage laningamta call tawsilli laningamna hello sanana khangai haijilli len aine sanane wam lere ha sana nangsom hoi nganwai imamai bina haikibdo aingon thoklare ai leifam chafum khangdre len what happened to you tell me ko na fasana hairage are you in Manipur now yeah but I have shifted my place kadaida Imphal just mom and me pare yam thubida amukta unase len hoi unase ado sanana hayo lena amukum laklami leisna su ha leisna palakpaduda sana chingna ba sum hengalakle lena leisna has also called me just now what oh my god madi kari hadiba she said she is also in trouble like you sana makok pai dun laikre tawpam khangda ba haibido oire pakatpana su leibangam dre sanana okay then what about you laningam tumina lei sanana kedawage is there any problem lena tapna ya the bag was burned sanana ngakladuna kanana lena khumdaklami mam oh aduk section riba karigino lena saukino wale kona hairage sanana mukhumdaklami pare amuk tawrake thamage sana matha sana phone du kakthatli thembungna kedawre habno sanana aikhoi ki khudongtiba soidana nanglani nanwai ki matawdo amuk horaklagani thembungna kari amuk soirurke fajana ayo ai wakhal tadre sanana laningamna paikiba bekto mai thakre thembungna as adudi kamaina mana khara cheksinna thambake dawe hage maru oibududi masu khara khangba yaina sanana itaw ai matha yam sai kedawsike khangdre farese waja pariga khara tanarsi mangonda sengba chumbado loina lirasi sanana naikho nganwai ki maibiduki manakta chapana chumlane thembungna ado oja parisu asamba maidre dinate Manipur gi danatana atopa state ki misu laklaga yenglibaduni sanana adubudi aisu kange aduda
हाना येंखिबनिना इमा माइबीगी मनाक्ता चटपना सुंगनी हाइना खल्ले माना सेंखिबसु ngaktane Tembungna phare hayeng maksatna batawro laningam-gsu pau phaunaro sanana somda maiva pari nadi sanabu lakpa ngairambani adubu sanadi laktre numit taraba phauba ngairambani laktrabaduda kaidaukrabanu khanduna maiva pari sanagi yumda lai chaubina mapanda thokrakpaga mapa chanaduna thengnare maiva pari na sumangda leplaga leirambado chaubina ibunga pari lakpiri kakhatpiro imungda changse pari imungda changi hek tawbaga masadu haipet halle imung sidi karigumba amma leiredana machinda tapna swale chaubina sana nang oza mai bala ine pari su adum sanagi kada prap prap changsilde sanana oza parina kaidore laktradi oza aibu thajadabugi wara adugi nati parina hairaklammi aingonda wa amadi loli haiba ai khangi madudi fatte karino haibdo mayek sengna ayu aina hango haibdi hanglabra oza ngarangi mangdudi ngan kai kamana daba mong ama tawi sanana mamangi waridu loina leirami parina aigi punsida asiguma mongsi pakna thengnadri adubu ama khaktangdi ngasi dagina sahi mari gi mamangda thengnakre laibak thibane aina thengnakiba aina yengkiba lising 10 mukki manungda ngasi phawba kawba ngamdriba ama hairagadi ngasi nangonda tawriba asiga chap manaba aduni wa makha tarke hek tawbaga lambi sorokta mi langbagi makhol tarai kangsi su khingi chaubina kedona ba yawram jano parina mi yam langida makhoi aungsu thongalomda prap prap thoglai lambida mi chenai thembungsu matangduda chelai sanana itaw kedobu yawrabage thembungna awangtom chawigi imungi mi makhai loina siraga leiramme haye misido mong marin amata da male sanana ha kaino haisibo chaubina hare hare chaubi mathabakta makhutna yei pakhoisu chena chena tomchau hoigi yum yorokle konthong sumang mina pik thale maiba pari yawbuda adum prap prap changbada mayamna lambi pi tomchau hoigi imungi miyoising pulapna taretni maraksida angang nupi masa sahi taruk tangairibi amasu yawri tomchauna phibam kaidana sofa da phamna sirambani macha nupa aniduna makutta thang amamam pairaga I oro taraga sirambani ubada makhoi masen yasinna basu mali tomchaugi nupiduna mamitagi I taraga sibabugi mawongni aduga mamong nupi aniduna thauri yalaga sirambani masu nupi amakhak yawjabuduna isingda tarambani lam adugi miyam dudi ngakpana kham thengkre sanasu misidu urubudagi hainadabda amaga loinana yum adudagi chentorakle mana chentorakpada thembungsu tannarai thembungna sana ngai khone lambi dani miti amata udre loinamak tom chawhoida leihore thembungna kayino prop sengkridi sana mamitam mapi ira chentharai sanana itaw upai sungle leiraroi handakti aikhoi loina siragane masi phumnamak aikhoina thohan jabane kanana su kanba ngamgani thajatre matang sida room number 23 haribo wari asigi ahum supa saruk loisinjare wari asi pathok sabam batamda soikhilan ke bu yawrop su pumna mang nangak piu haijaba loinana hemsan rasoibam na tabiri ba mayambu amukanna ikok nona khurumjari